ꯁꯦꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯅꯣꯡꯃ ꯃꯔꯨꯞ ꯑꯅꯤꯈꯛ ꯁꯦꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯩ ꯌꯦꯠꯅꯔꯝꯕꯗꯒꯤ ꯃꯔꯨꯞ ꯑꯃꯅ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ matangda kanna marai yetnaduna sel phauba thanarami. Madu parman taunabagidamaktha mahakna yamna maming chatlaba church amagi pastor amada chatlaga hairami. Father, aigi huido ngarang sire. Adomna chanbiduna mahakpu ningsingba oina mass prayer ama sinbiba yagadra. Father aduna wahai adu tabada mangonda karemnaba oina thokladuna sauna hairaklammi. Aikhoigi church asidi sanga sibagidi prayer taude. Nahak natai kana kanadano hainaraga nahaki sikraba hui adugi prayer taholucho. Asumna sauna hairaklammi. Nipa adu thathagi mi oiramde. Mahakna makhatana taksinbada mahaki marup aduna ngakkadaba mawongda father aduna sikraba hui adugi namakta thoram pangthokpirage haiba yaraklammi. Nupa aduna father adu hairaklammi. Aina aigi hui adu tasengna nungsijai. Mahakna laikhidabagi aroiba mathau mangam asi ching lemna pangthokpa pamjai. Thoram adu pangthokpada kari polam changmagi haibadudi khangjade. Madu pumnamak fatherna sinbibada lupa 20,000 mukna yagadra. Senpam madu aihakna khusinazarage. Paisagi matik mayai asi kaya yamna kanmagi haibadu masina lainingba father phauba mithakhan mangami. Kupna nainaragadi asigumba selgi matik mayai asi khangbadagi mipum khudingna hek ngamliba makhai sel tansinaba honaribani. Masina laiba ngamdaba mata leramdre chekta cheksilaklagadi. Aroibada popular news leader ki channel big miri bukhading makputhagat chari.